Manipur Conservation of Paddyland and Wetland Act 2014 mapung phana implement taunaba Manipur lengang akan bathabak lokhatlinge cherak asida Thobal district ki Wangjin Khabukhong manak amasung National Highway 102 gi Khangabok area da nauna building sagalamba sing SDO Thobal amasung Thoban police ki timamana ngasi dive chathaduna yumsing adudagi mapam se kayamrum phagat khai ngasi gi post se phagat pagi drive aduda saruk yakhibe SDO Thobal M Ranjitana aikhogi pamida hai Manipur Conservation of Paddyland Wetland Act 2014 sanaraba matungda kanagumba amatana laingaki ayaba yaudana labukta yungkai sajinba amadi makal amatagi building sajinba yade haibagi athingba leina building kaya sajilakpagi thabak lepiyo karigumba athingba leina building sajilamba thengnarabadi ain gi oiba thabak chapchana lokatkani haike Wangbal logo nama sung khabu logo da di Manipur Conservation of Paddyland and Wetland Act 2014 gi mayokta di construction work chathara me na koi pau phung bade gi koi Thobal osiga site sida lakjabani do gi koina changwa matamda construction tawramba sing da koi gi photo phagatpa gi to gari koi check road ke ka leiramba sing koi phagat jare do aina akol dong jening base miyam da gi lobukta saba ya ge haibasi khangna adum Tathabagi, Taba Amatogari, seat of Vigano, Koi, Makatan, action lawyer, si ay mamayam da apel daw ganun kasi makatan to bigyan mo.